program jengoi na lae ngasidi ngasina akhoi program se kaino tawbani akhoi sport tawase ngasi sem humni janbani mayam hayeng sulai aduga hangchina di mayam isi se coaching lagani ko ngasi ga dum isai program ore tawre adu jeng bachatli mayam adu jawsu yore jagoi sabadagi hoina kaino tawre mayam je dogoi dum ulage mayam
माले Nấm sao mà chặn đi. Tụi con không đến gần thầy. Sắc la bên này nè. Sắc la bên này nè. Cái gì lấy vậy nè? Cái gì lấy vậy? Cái gì ra thế đó? Cái gì ở đó là lấy ra rồi sao? cái gì ra thế nào? 좀 뭐 자자 새로. 그냥 이거 자자. kia tôi phải rất là mình không ạ? Cả thùng mì với thùng. Con này mì men. À, con này mì men. Con này mì men trong bên. Rồi anh trái mềm. Chứ vậy là cái bùng bùng như vậy. Chắc là mình nằm rồi rau đấy. Saja. Mau cari? Boleh benar.
line lagoi da ko sana ba choice of songs especially nagi dress the makeup to second attempt final round ni sei dugi matho tare adu amta khatam ko adjust to biro ina duga mark score nei adu ni final round ni candidates मैम फाइनल राउंड चंगरे मोय मी मंगा का खन बने मैम अदो मी मंगा दुगा मा सु सारे उजे कना नुसी बनी मैम अंगांग से नहीं रे कोई फाइनल राउंड नहीं ना कोई मतलब से अपन ना बहुत थम जाए कोई तो पशु पसी ने भी प्रोग्राम सिंग जाम में फिर से शुरू ले रहे अरे कोई ओपन शो की फाइनल शुरू ले बनी ना प्रेजेस मैम नुसी बनी आ से rồi nào đây bên này đây cô làm bán sao đây Mày đi bên đây. कोई
Ma'am, fashion show mo ako dito na ako. Mayam may kami na si ano na ikoy. Hay ba program si? Fashion show ini ma'am mingay jadi. Hay ba program si ikoy? Holding ay mamang sida. Sige. Fashion show sige. Koy judges oy gada ba? Koy judges singi ming amtang ya latuk sagi emoy nugi title lu khrabi adum labi hay ba kamanga simakta mayam sakang na khrabi Miss Supriya Samurai Imoinu 2020 okay title lu khrabi aho khwal khudi hay ba kunga ngasi dai ma sakang ji akoi mathang si koi judges singna magi mafum langda thongro matungda akoi judges amaga muk mayam sak tak jege akoi lamda masigi matam punamakta कोई पुंग सिगी प्रोग्राम क्या मरुमदा कोई फिसन शो क्या दसु फिसन शो कोई खवा अजी नुक्सी जरबा इरामबा एल सुरेंद्र yang bisa tapi nama कोई इमोई 2022 सिदा ngapi dengan 2020 दा aku tak ada lok lebih dan musuh stage dekat kita boleh dapat menjadi aduga mereka lena dah lagi नुक्सी जरबा इरामबा एल सुरेंद्र musuh stage dekat kita boleh dapat menjadi hai ba Jadi kai kena ba jadi sini mafam dah koi lengjan pi mau kai kena jadi ba koi organisation di pakai tegi koi ahan beda koi Hai cái em miệng này photographer này. Agak seri macam kita bisa lebih apa ya aku jika kemudian yang buat serenta kai kuno coba aduga jadi singi mahum dah kai kuno lalu tunda jadi singi mahum degi wai kara kami dah betul kan hanya nak jadi mai pun untuk bisa ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯠ ꯈꯔꯅꯤꯗꯒꯤ ꯆꯠꯊꯔꯛꯏꯕ ꯑꯩꯈꯣꯏ ꯀꯃꯪꯒꯥꯅ ꯖꯨꯕꯨ ꯑꯣꯏꯔꯒ ꯊꯣꯡꯅꯥꯡ ꯐꯦꯁꯇꯤꯚꯦꯜ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯊꯣꯟꯈꯤꯕ ꯀꯩꯅꯣꯁꯦ ꯐꯦꯁꯇꯤꯚꯦꯜꯁꯦ ꯑꯩꯈꯣꯏ ꯍꯌꯦꯡ ꯇꯥꯡ 19ꯗ ꯀ꯭ꯂꯣꯖꯤꯡꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯇꯥꯡ 19ꯁꯦ ꯉꯥꯏꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯊꯣꯡꯅꯥꯡ ꯍꯥꯏꯅ ꯊꯣꯜꯂꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯁꯔꯁꯦ ꯍꯥꯟꯅ ꯑꯩꯈꯣꯏ ꯊꯣꯡꯅꯥꯡ ꯀꯧꯔꯛꯄꯒꯤ ꯋꯥꯔꯤꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯀꯌꯥ ꯂꯥꯛꯀꯗꯕ ꯂꯩꯔꯤ ꯇꯥꯡ 19ꯁꯤꯒ ꯌꯥꯝꯅ ꯑꯩꯈꯣꯏ ꯃꯌꯦꯛ ꯆꯨꯝꯅ ꯂꯤꯒꯗꯕ ꯑꯗꯨꯅ ꯇꯥꯡ 19ꯁꯦ ꯃꯌꯥꯝ ꯃꯤꯁ ꯇꯧꯕꯤꯅꯨ ꯍꯧꯖꯤꯛ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯅꯁꯨ ꯋꯥꯅ ꯁꯤꯟꯖꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯋꯦꯗꯔꯁꯤꯅꯁꯨ ꯌꯥꯝ ꯗꯤꯁꯇꯔꯕ ꯇꯧꯕꯤꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯨ ꯀꯟꯇꯤꯅ꯭ꯌꯨ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏ ꯌꯥꯝ ꯁꯥꯡꯉꯔꯣꯏꯒꯦ ꯑꯩꯈꯣꯏ ꯏꯆꯟ ꯑꯅꯤꯗ ꯁꯤꯟꯅꯖꯔꯒꯦ ꯑꯗꯣ ꯑꯩꯒꯤ ꯃꯤꯡ ꯁꯨꯄ꯭ꯔꯤꯌꯥ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯍꯥꯏꯈ꯭ꯔꯦ ꯃꯃꯥꯡꯗꯀꯣ ꯉꯁꯤꯒꯤ ꯋꯥꯏꯟꯁꯤꯅ ꯁꯤꯟꯖꯔꯛꯂꯤꯕ ꯌꯥꯎꯁꯪꯒꯤ ꯐꯦꯁꯇꯤꯚꯦꯜ ꯑꯁꯦ ꯁꯤꯗꯩꯁꯤꯗ ꯑꯩꯕꯨ ꯏꯟꯚꯥꯏꯠ ꯇꯧꯕꯤꯔꯛꯄ ꯌꯥꯝꯅ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯕꯀꯣ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯇꯦꯂꯦꯟꯠ ꯃꯌꯥꯝ ꯑꯃ ꯄꯤꯈ꯭ꯔꯦ ꯖꯒꯣꯏꯒꯤ ꯑꯗꯨꯒ ꯃꯊꯪꯗ ꯐꯦꯁꯟ ꯁꯣꯁꯨ ꯂꯩꯔꯦ ꯁꯨꯃꯥꯏꯅ ꯈꯨꯜꯂꯛꯀꯤꯁꯤꯅ ꯃꯌꯥꯝꯗ ꯃꯥꯒꯤ ꯇꯦꯂꯦꯟꯠ ꯏꯟꯀꯔꯦꯖ ꯇꯧꯕꯁꯦ ꯍꯥꯏꯗꯤ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯆꯔꯤ ꯍꯥꯏꯖꯔꯤꯒꯦ ꯑꯗꯣ ꯃꯇꯨꯡꯗꯁꯨ ꯑꯗꯨꯃꯥꯏꯅ ꯁꯨꯃꯥꯏꯅ ꯐꯦꯁꯇꯤꯚꯦꯜ ꯃꯌꯥꯝ ꯑꯃ ꯇꯧꯕ ꯉꯝꯕ ꯑꯣꯏꯕꯒꯤꯗꯃꯛꯇ hana thagachari okay. Nare. khurunjari mayam
Ngasi YMCA na singna tawiba Raushanggi hongdu mayamse ahanba ni oise yam nungaijai ayukta na medical team da oina laksare hojikna aina fashion show da judge na ko invite tawi jam thakile nungaijai mathang dasu sumaina ate ji hongdu oina bai damakta aina best wishes pi thank you Secretary koi judges ahum lagi mathang lau mai na koi contestant number 1 Selina Singa Lang ko pero Martin number 6 Light on naman piyo. Light on naman piyo. contestant number 3 DH Nichoy Gandhi contestant number 2 Rosli Sinha contestant number 1 Indira Sinha contestant number 4 Aisha Sinha contestant number 5 Y Lilisana Sinha Mama ada kan ada itu.
그전데. 과연 한 마이폰 때 비디오. 나이는 과연 탁탁닉래 너희 mayam tawda. Yam fadana tawre. Okay, nang ahanbada may introduction nulu tawro. ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯃꯁꯨꯡ ꯖꯖꯦꯁꯄꯨ ꯏꯈꯣꯡꯅ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯒ ꯑꯩꯒꯤ ꯃꯤꯡ ꯃꯥꯏꯕꯝ ꯏꯟꯗꯤꯔꯥ ꯑꯗꯨꯒ ꯑꯩꯒꯤ ꯑꯄꯣꯛꯄꯒꯤ ꯃꯤꯡꯅ ꯃꯥꯏꯕꯝ ꯕꯤꯅꯣꯏ ꯁꯤꯡꯍ ꯑꯗꯨꯒ ꯑꯩꯒꯤ ꯑꯄꯣꯛꯄꯤꯒꯤ ꯃꯤꯡꯅ ꯃꯥꯏꯕꯝ ꯄ꯭ꯔꯦꯃꯥꯕꯇꯤ ꯗꯦꯕꯤ ꯑꯗꯨꯒ ꯑꯩꯒꯤ ꯂꯩꯐꯝꯅ ꯀꯝꯔꯪꯒꯥ ꯔꯤꯌꯦꯜ ꯀ꯭ꯔꯣꯁꯤꯡ ꯊꯦꯡꯛ ꯌꯨ Question hangsira natraga nang kari talent rungningbra. ꯇꯦꯂꯦꯟ ꯑꯣꯏꯅ ꯎꯠꯂꯁꯤ Kari tawge pamino. Ishay raja goira. ꯏꯁꯩ ꯑꯣꯏꯅ ꯁꯛꯑꯦ Jam nugaire dudi. 네. Okay. 1, 2, 3, 4. I just wanna see how beautiful you are. You know that I see it. I know you are so high. Where you go, I follow, no matter how far. If life is a movie, oh, you're the best one. Thank you. 아니 이게 뭐야? Next contestant number 2. Introduction tawramta. ꯑꯍꯥꯟꯕꯃꯛꯇꯗ ꯃꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯖꯖꯦꯁ ꯑꯃꯁꯨꯡ ꯇꯤꯟꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯑꯩꯒꯤ ꯃꯤꯡ ꯔꯣꯁꯅꯤ ꯁꯤꯡꯍ ꯀꯧꯏ ꯑꯗꯨꯒ ꯑꯩꯒꯤ ꯂꯩꯐꯝꯅ ꯃꯪꯒꯣꯜꯄꯨꯔꯗꯒꯤꯅꯤ ꯑꯩ ꯍꯧꯖꯤꯛ ꯃꯍꯩꯒꯤ ꯊꯥꯛꯇ ꯀ꯭ꯂꯥꯁ 10 ꯃꯦꯇ꯭ꯔꯤꯛ ꯊꯥꯕ ꯂꯣꯏꯖꯔꯦ ꯑꯩꯒꯤ ꯑꯄꯣꯛꯄꯒꯤ ꯃꯤꯡꯅ ꯂꯨꯀ꯭ꯔꯥꯝ ꯕꯤꯖꯣꯀꯨꯃꯥꯔ ꯁꯤꯡꯍ ꯀꯧꯏ ꯑꯗꯨꯒ ꯑꯩꯒꯤ ꯑꯄꯣꯛꯄꯤꯒꯤ ꯃꯤꯡꯅ ꯂꯨꯀ꯭ꯔꯥꯝ ꯃꯦꯃꯤ ꯗꯦꯕꯤ ꯀꯧꯏ 내가 이러면이라. ꯑꯗꯨꯒ ꯑꯩꯒꯤ ꯍꯣꯕꯤꯅ 나 이제. 하이로. ꯑꯩꯈꯣꯏꯒꯤ ꯅꯥꯠꯀꯤ ꯑꯣꯏꯕ ꯐꯤꯖꯣꯜꯗ ꯖꯒꯣꯏ ꯏꯁꯩ ꯑꯁꯤꯒꯨꯝꯕ ꯑꯩ ꯌꯥꯝꯅ ꯄꯥꯝꯖꯩ ꯊꯥꯒꯠꯆꯔꯤ Ngasi kari oina talent kari utke ain tawino. Ishay raja goira. ꯑꯧ ꯀꯨꯏꯁꯟ ꯑꯣꯏꯔꯦ 오마이갓. Ngasi kari ngumba winner nang nataradi nang kamaina feel tawni dei kari nangi paisa thokpa usiga winner prize na kari tawni. ꯑꯩ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯍꯔꯥꯎꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯋꯤꯟꯅꯔ ꯇꯥꯔꯗꯤ ꯑꯗꯨꯒ ꯑꯗꯨꯗꯒꯤ ꯐꯪꯂꯛꯄ ꯍꯥꯏꯕꯗꯤ ꯐꯥꯔꯁ ꯑꯣꯏꯅ ꯇꯥꯔꯛꯄ ꯇꯥꯔꯗꯤ ꯑꯗꯨꯗꯒꯤ ꯐꯪꯂꯛꯄ ꯁꯦꯜꯗꯨꯅ ꯑꯩ ꯑꯆꯧ ꯑꯆꯧꯕ ꯃꯐꯝꯗ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯐꯖ ꯐꯖꯕ ꯇꯥꯡꯂꯕ ꯃꯃꯜ ꯇꯥꯡꯂꯕ ꯄꯣꯠ ꯆꯩ ꯀꯌꯥ ꯂꯩꯗꯨꯅ ꯃꯊꯪꯗ ꯑꯃꯨꯛ ꯊꯣꯛꯄ ꯉꯝꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯖꯔꯤ 이제. Thank you. 나 나와 딱 놓고 그래. 이제가 미미 직장이야 이 말은. ꯑꯍꯥꯟꯕꯃꯛꯇꯗ ꯇꯤꯟꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯑꯩꯒꯤ ꯃꯤꯡ ꯊꯣꯛꯆꯣꯝ ꯅꯤꯡꯊꯣꯏꯉꯥꯟꯕꯤ ꯆꯅꯨ ꯑꯩꯒꯤ ꯄꯟꯊꯧꯒꯤ ꯃꯤꯡꯅ ꯊꯣꯛꯆꯣꯝ ꯄ꯭ꯔꯦꯝꯖꯤꯠ ꯁꯤꯡꯍ ꯑꯩꯒꯤ ꯄꯂꯦꯝꯒꯤ ꯃꯤꯡꯅ ꯊꯣꯛꯆꯣꯝ ꯑꯣꯡꯕꯤ ꯔꯣꯃꯥ ꯆꯅꯨ ꯑꯩ ꯍꯧꯖꯤꯛ ꯃꯍꯩꯒꯤ ꯊꯥꯛꯇ ꯀ꯭ꯂꯥꯁ 9 ꯂꯣꯏꯖꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯍꯣꯕꯤꯅ ꯏꯁꯩ ꯁꯛꯄ ꯖꯒꯣꯏ ꯁꯥꯕ ꯊꯥꯒꯠꯆꯔꯤ ꯃꯤꯅ ꯄꯣꯛꯑꯝꯃꯤꯁꯦ ꯁꯤꯗꯩꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯑꯃꯒ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯄꯦꯟꯖꯗꯕ ꯑꯃꯒ ꯑꯅꯤꯁꯤ ꯑꯝꯇ ꯍꯥꯏꯔꯝꯃꯨ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯂꯨꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯒꯗꯤ ꯑꯍꯥꯟꯕꯗ ꯍꯥꯏꯗꯤ ꯄꯂꯦꯝ ꯑꯃꯗꯤ ꯄꯟꯊꯧꯒꯤ ꯁꯦꯕꯥ ꯇꯧꯕꯁꯦ ꯑꯩ ꯌꯥꯝꯅ ꯄꯦꯟꯖꯩ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯇꯕꯅ ꯍꯥꯏꯗꯤ ꯑꯩꯅ ꯀꯂꯥꯗ ꯌꯥꯝ ꯄꯥꯝꯖꯕꯁꯦ ꯃꯤꯅ ꯍꯥꯏꯗꯤ ꯉꯥꯡꯅꯔꯛꯄ ꯑꯗꯨꯗꯣ ꯑꯩ ꯌꯥꯝꯅ ꯄꯦꯟꯖꯗꯦ ꯌꯥꯝ ꯐꯖꯔꯦ ꯌꯥꯝ ꯐꯖꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯦ ꯊꯥꯒꯠꯆꯔꯤ ꯅꯤꯡꯊꯧꯉꯥꯟꯕꯤ ꯐꯦꯟ ꯀꯨꯝꯃꯝꯃꯣ ꯑꯍꯥꯟꯕꯃꯛꯇꯗ ꯇꯤꯟꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯥꯏꯁꯥ ꯑꯣꯀ꯭ꯔꯝꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯑꯩꯒꯤ ꯃꯤꯡ ꯑꯥꯏꯁꯥ ꯑꯣꯀ꯭ꯔꯝ ꯂꯩꯐꯝꯅ ꯀꯝꯔꯪꯒꯥꯗꯒꯤ ꯑꯁꯨꯝ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯗꯒꯤ ꯑꯩ ꯍꯧꯖꯤꯛ ꯏꯃꯥꯅꯨꯑꯦꯜ ꯏꯪꯂꯤꯁ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤꯗ ꯀ꯭ꯂꯥꯁ 11ꯗ ꯑꯥꯔꯠꯁ ꯁ꯭ꯇ꯭ꯔꯤꯝ ꯂꯧꯗꯨꯅ ꯇꯝꯖꯔꯤ ꯑꯩꯒꯤ ꯍꯣꯕꯤ ꯑꯣꯏꯗꯣꯏꯁꯤꯅ ꯁꯤꯡꯒꯤꯡ ꯑꯃꯁꯨꯡ ꯗꯥꯟꯁꯤꯡ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯒ ꯑꯃꯁꯨꯡ ꯂꯩꯌꯦ ꯔꯥꯏꯇꯤꯡ ꯑꯣꯏꯗꯣꯏꯅꯦ ꯗꯥꯏꯔꯤꯒꯨꯝꯕ ꯔꯥꯏꯇꯤꯡ ꯑꯣꯏꯕꯁꯦ ꯍꯥꯏꯗꯤ ꯏꯕ ꯈꯣꯠꯄꯁꯦ ꯌꯥꯝꯅ ꯄꯥꯝꯖꯩꯌꯦ
ꯑꯁꯤ ꯍꯥꯏꯔꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯊꯦꯡꯛ ꯌꯨ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯑꯐꯕ ꯑꯃ ꯐꯠꯇꯕ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯍꯧꯖꯤꯛꯀꯤ ꯌꯪ ꯖꯦꯅꯦꯔꯦꯁꯟꯗ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯑꯣꯏꯅ ꯑꯐꯕ ꯑꯃꯁꯨꯡ ꯐꯠꯇꯕ ꯍꯥꯏꯔꯒꯗꯤ ꯑꯐꯕ ꯍꯥꯟꯅ ꯍꯥꯏꯖꯔꯛꯑꯒꯦ ꯑꯐꯕꯒꯤꯗ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯗꯁꯨ ꯃꯌꯥꯝ ꯍꯦꯜꯞ ꯑꯣꯏꯅ ꯐꯪꯉꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗꯒꯤ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯏꯟꯐꯣꯔꯃꯦꯁꯟꯒꯨꯝꯕ ꯌꯨꯇꯨꯕ ꯂꯥꯏꯛ anything like web series ꯀꯩꯒꯨꯝꯕ ꯌꯦꯡꯉꯒꯁꯨ ꯑꯩꯈꯣꯏꯗ ꯂꯧꯁꯤꯟꯕ ꯄꯤ ꯑꯗꯨꯒ ꯀꯩ ꯍꯥꯏꯕꯗ ꯑꯃꯁꯨꯡ ꯌꯥꯝꯅ ꯀꯥꯟꯅꯕꯁꯨ ꯑꯣꯏ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯨ ꯀꯥꯟꯅꯕ ꯂꯩꯕ ꯄꯨꯝꯅꯃꯛꯇꯗꯤ ꯀꯥꯟꯅꯗꯕꯁꯨ ꯃꯌꯥꯝ ꯂꯩꯀꯣ ꯑꯗꯣ ꯀꯥꯟꯅꯗꯕ ꯑꯣꯏꯕꯗꯅꯀꯣ ꯍꯥꯏꯗꯤ ꯑꯔꯥꯟꯕ ꯂꯝꯕꯤꯔꯣꯝꯗ ꯁꯤꯖꯤꯟꯅꯔꯒꯗꯤ ꯐꯠꯇꯦ ꯍꯥꯏꯅ ꯑꯩꯒꯤ ꯔꯣꯝꯗꯒꯤ ꯍꯥꯏꯖꯅꯤꯡꯉꯤ ꯑꯔꯥꯟꯕꯔꯣꯝꯗ ꯍꯥꯏꯕꯗꯤ ꯒꯦꯝꯒꯨꯝꯕ ꯁꯥꯟꯅꯔꯒ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗ ꯃꯥꯏ ꯑꯣꯟꯁꯤꯟꯗꯕ ꯑꯗꯨꯗꯒꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄꯥꯏꯔꯒ ꯑꯗꯨꯝ ꯑꯦꯗꯤꯛꯇꯦꯠ ꯑꯣꯏꯗꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯄꯥꯅꯤꯡꯗꯕꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯗꯤꯁꯇ꯭ꯔꯦꯛꯁꯟꯗꯣ ꯃꯌꯥꯝ ꯂꯥꯛꯄꯒꯨꯝꯕ ꯑꯣꯏꯕꯗꯣ ꯑꯗꯨꯗꯣ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯗꯨꯅ ꯑꯁꯤ ꯍꯥꯏꯔꯒ ꯇꯦꯟꯁꯤꯟꯖꯔꯒꯦ ꯊꯦꯡꯛ ꯌꯨ ꯃꯌꯥꯝꯅ ꯁꯤꯒ ꯐꯝꯖꯔꯒ ꯀꯃꯥꯏꯅ ꯇꯧꯔꯒ ꯅꯣꯛꯆꯔꯤ ꯑꯩꯒꯤ ꯏꯄꯣꯛꯀꯤ ꯏꯃꯥꯒꯤ ꯃꯤꯡꯅ ꯅꯤꯔꯃꯂꯥ ꯁꯤꯡ ꯀꯧꯖꯩ ꯏꯄꯥꯒꯤ ꯃꯤꯡꯅ ꯕꯤꯄ꯭ꯂꯕ ꯁꯤꯡꯍ ꯀꯧꯖꯩ ꯑꯩꯒꯤ ꯍꯣꯕꯤ ꯁꯤꯡꯒꯤꯡ ꯍꯣꯏ ꯍꯣꯏ ꯏꯁꯩ ꯃꯇꯦꯛ ꯑꯃ ꯇꯥꯍꯟꯒꯦꯔꯥ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯍꯣꯏ ꯃꯩꯇꯩꯔꯣꯝ ꯏꯁꯧꯀꯣ ꯅꯪꯕꯨ ꯎꯔꯩ ꯅꯣꯡꯅ ꯊꯥꯔꯣꯡ ꯈꯣꯏꯗꯥꯡꯁꯦ ꯅꯨꯡꯁꯤ ꯅꯪꯗ ꯀꯣꯏꯁꯟꯗꯨ ꯍꯪꯕꯤꯌꯨ ꯑꯍꯥꯟꯕꯃꯛꯇꯗ ꯂꯦꯝꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯟꯅ ꯈꯨꯔꯨꯝꯖꯔꯤ ꯑꯃꯁꯨꯡ ꯖꯖꯦꯁꯁꯤꯡꯕꯨ ꯏꯀꯣꯟꯅ ꯈꯨꯔꯨꯝꯖꯔꯤ ꯑꯩꯒꯤ ꯏꯃꯥꯒꯤ ꯃꯤꯡꯅ ꯇꯤ ꯁꯪꯒꯤꯇꯥ ꯗꯦꯕꯤ ꯑꯩꯒꯤ ꯄꯄꯥꯒꯤ ꯃꯤꯡꯅ ꯇꯤ ꯁꯦꯡꯀꯨꯃꯥꯔ ꯁꯤꯡꯍ ꯑꯗꯨꯒ ꯑꯩꯒꯤ ꯍꯣꯕꯤ ꯑꯩꯒꯤ ꯄꯥꯝꯕꯅ ꯗꯥꯟꯁꯤꯡ ꯑꯦꯟ ꯄ꯭ꯂꯦꯌꯤꯡ ꯁꯥꯟꯅꯕ ꯈꯣꯠꯄꯁꯦ ꯑꯩ ꯄꯥꯝꯃꯤ ꯑꯩꯒꯤ ꯃꯤꯡꯐꯝꯅ ꯂꯩꯈꯤꯕ ꯈꯨꯅꯧ ꯈꯨꯂꯩꯄꯣꯜ ꯑꯗꯨꯋꯥꯏꯗꯒꯤ ꯃꯅꯤꯄꯨꯔꯤ ꯀꯜꯆꯔꯒꯤꯗꯃꯛꯇ ꯍꯥꯏꯗꯤ ꯍꯤꯡꯅ ꯂꯩꯕꯒꯤꯗꯃꯛꯇ ꯀꯔꯤ ꯇꯧꯕ ꯄꯥꯝꯃꯤ ꯏꯟ ꯐ꯭ꯌꯨꯆꯔ ꯁꯣ ꯗꯦꯠ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯀꯜꯆꯔꯁꯦ ꯃꯨꯠꯇꯕ ꯑꯩꯅ ꯄꯥꯝꯕꯗꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥꯁꯤꯡ ꯂꯩꯔꯤꯕꯁꯤꯡꯗ ꯍꯥꯏꯗꯤ ꯑꯂꯥꯟꯕ ꯂꯝꯕꯤꯗ ꯆꯠꯄꯤꯗꯕ ꯑꯆꯨꯝꯕ ꯑꯃꯇꯗ ꯍꯥꯏꯗꯤ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯆꯠꯂꯒ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯦꯁ ꯈꯪꯗꯦ ꯗꯤꯁꯥ ꯈꯪꯗꯦ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯏꯅꯥꯠꯀꯤ ꯑꯣꯏꯕ ꯑꯗꯨꯝ ꯁꯦꯠꯂ ꯂꯩꯕ ꯑꯇꯣꯞꯄ ꯍꯥꯏꯗꯤ ꯐꯠꯇꯕ ꯗ꯭ꯔꯦꯁ ꯍꯥꯏꯗꯤ ꯑꯥꯎꯠ ꯀꯩꯅꯣ ꯑꯣꯏꯕꯒꯨꯝꯕꯗꯣ ꯁꯦꯠꯄꯤꯗꯕꯗꯣ ꯍꯥꯏꯖꯅꯤꯡꯉꯤ ꯃꯩꯇꯩ ꯅꯨꯄꯤ ꯆꯅꯨꯔꯥꯁꯤꯡꯗ ꯑꯩ ꯑꯗꯨꯝ ꯍꯥꯏꯖꯅꯤꯡꯉꯤ ꯈꯛꯇꯅ ꯆꯥꯕ꯭ꯔꯣ ꯗ꯭ꯔꯦꯁ ꯈꯛꯇꯅ ꯆꯥꯗꯦ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯅꯤꯌꯣꯝ ꯍꯥꯏꯗꯤ ꯂꯥꯏ ꯅꯤꯡꯕ ꯈꯣꯠꯄ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯀꯜꯆꯔꯦꯜꯒꯨꯝꯕꯁꯦ ꯊꯥꯗꯣꯛꯄꯤꯗꯕ ꯃꯩꯇꯩ ꯄꯨꯝꯅꯃꯛꯇ ꯂꯣꯏꯅ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯑꯣꯏꯕꯁꯤꯡꯗꯣ ꯍꯥꯏꯗꯤ ꯂꯣꯏ ꯏꯟꯅ ꯆꯠꯄ ꯃꯥꯒꯤ ꯀꯩꯅꯣ ꯔꯨꯜꯁꯇꯣ ꯀꯥꯍꯟꯅꯕ ꯁꯛ ꯐꯖꯕ ꯅꯠꯇ꯭ꯔꯒ ꯐꯤꯖꯟ ꯍꯟꯅ ꯇꯥꯟꯅꯕ ꯍꯥꯏꯁꯦ ꯐꯥꯔꯁꯇ ꯂꯥꯏꯔꯤꯛ ꯍꯩꯇꯕꯖꯥꯠꯅꯤ ꯀꯣꯏꯁꯟ ꯌꯥꯝ ꯍꯪꯕꯗꯣ ꯏꯟꯇꯔꯦꯛꯁꯟ ꯌꯥꯝ ꯍꯩꯇꯥꯏ ꯅꯣꯏ ꯇꯔꯨꯛꯇ ꯍꯪꯗꯣꯏ ꯀꯣꯏꯁꯟꯁꯦ What is the role of a woman in our to bring a developed society? ꯑꯩꯈꯣꯏꯒꯤ ꯁꯃꯥꯖ ꯑꯃ ꯆꯥꯎꯈꯠꯄꯗꯅꯤ ꯅꯨꯄꯤꯒꯤ ꯊꯧꯗꯥꯡꯁꯦ ꯀꯩꯅꯣ ꯅꯣꯏꯅ ꯈꯪꯖꯕ ꯀꯣꯏꯅꯃꯛ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖ ꯑꯃ ꯆꯥꯎꯈꯠꯍꯟꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯒꯤ ꯔꯣꯜꯁꯦ ꯌꯥꯝ ꯆꯥꯎꯔꯦ ꯑꯗꯣ ꯅꯣꯏꯅ ꯈꯪꯖꯕ ꯔꯣꯜ ꯑꯃꯈꯛ ꯅꯠꯇ꯭ꯔꯒ ꯑꯅꯤꯈꯛ ꯅꯣꯏꯅ ꯈꯪꯖꯕ ꯔꯣꯜꯗꯣ ꯅꯣꯏ ꯄꯨꯡ ꯃꯉꯥꯃꯛꯀꯤꯅꯤ ꯇꯔꯨꯛꯃꯛꯀꯤ ꯅꯣꯏ ꯍꯧꯔꯣ ꯖꯁ ꯁꯤꯔꯤꯌꯜ ꯋꯥꯏꯁ ꯅꯨꯄꯤꯒ ꯅꯨꯄꯥꯒ ꯆꯞ ꯃꯥꯟꯅꯔꯦꯅ ꯍꯧꯖꯤꯛ ꯔꯥꯏꯠ ꯃꯥꯟꯅꯔꯦ ꯅꯨꯄꯤꯅ ꯂꯣꯏꯅ ꯐ꯭ꯂꯥꯏꯠ ꯊꯧꯔꯦ ꯑꯗꯨ ꯂꯣꯏ ꯑꯣꯏꯔꯦ ꯁꯤ ꯅꯣꯏ ꯌꯥꯅꯤꯡꯕ꯭ꯔꯥ ꯌꯦꯁ ꯑꯣꯔ ꯅꯣ ꯌꯥꯅꯤꯡꯉꯒꯗꯤ ꯄꯣꯏꯟ ꯑꯃꯃꯝ ꯈꯛꯇꯪ ꯄꯤꯔꯛꯎ ꯌꯥꯅꯤꯡꯉꯤ ꯌꯥꯅꯤꯡꯉꯤ ꯔꯤꯖꯟ ꯍꯥꯏꯒꯗ꯭ꯔꯣ ꯅꯨꯄꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯍꯥꯏꯗꯤ ꯑꯅꯝꯕꯁꯨ ꯇꯧꯕ ꯉꯝꯃꯦꯕ ꯅꯨꯄꯤꯁꯨ ꯉꯝꯃꯤ ꯑꯗꯣ ꯄꯥꯁ ꯇꯧꯔ ꯃꯊꯪꯗ ꯄꯤꯔꯣ ꯑꯣꯖꯥ ꯑꯩ ꯑꯍꯥꯟꯕꯒꯤ ꯋꯥꯍꯪꯗ ꯑꯣꯏꯅ ꯄꯥꯎꯈꯨꯝ ꯄꯤꯔꯒꯦ ꯅꯨꯄꯤ ꯑꯣꯏꯔꯕꯗꯤ ꯅꯨꯄꯤꯒꯤ ꯊꯧꯗꯥꯡꯁꯦ ꯑꯍꯥꯟꯕꯗ ꯃꯥꯒꯤ ꯐꯨꯔꯨꯞ ꯄꯣꯠꯁꯛ ꯇꯥꯛꯄ ꯍꯥꯏꯕꯗꯤ ꯃꯩꯇꯩꯒꯤ ꯐꯖꯈ꯭ꯔꯕ ꯐꯤꯖꯦꯠ ꯂꯩꯇꯦꯡꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯐꯖꯩ ꯀꯌꯥꯒꯤ ꯃꯇꯤꯛ ꯂꯦꯝꯃꯤ ꯍꯥꯏꯅ ꯁꯛ ꯇꯥꯛꯄꯤꯕ ꯑꯅꯤꯁꯨꯕꯗ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯉꯩꯗ ꯃꯥꯒꯤ ꯄꯂꯦꯝ ꯑꯃꯗꯤ ꯄꯟꯊꯧꯒꯤ ꯊꯧꯒꯜ ꯐꯖꯅ ꯇꯧꯕꯤꯕ ꯑꯗꯨꯒ ꯌꯨꯝ ꯄꯥꯟꯈ꯭ꯔꯒ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯒꯤ ꯊꯧꯒꯜ ꯐꯖꯅ ꯇꯧꯕꯤꯕ ꯑꯍꯨꯝꯁꯨꯕꯗ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯒ ꯅꯨꯄꯤ ꯑꯃꯕꯨ ꯊꯥꯛ ꯍꯟꯊꯅ ꯌꯦꯡꯗꯕ ꯊꯥꯒꯠꯆꯔꯤ
Excuse me, sir. Can you please elaborate the question? Second question. Okay. Second one. Right to equality. Right to equality से नंग जानिंग दबरा दुनिया ऐसा ही क्या होता? Right to equality से ऐना खंजवादी अमुक्सो जानिंगी. मरम मदे कई किनो have the हौजिकांद नुपीना तुक्थाना लेबदो अदुदी यादरे कईगिनो हावदा नुपीना अदुम हानदगी सुलाकवा खुदिंगी नुपीसे हानदगी अदुम लोंधना जेंगनै हादि यामना पिकपा ओइना जेंगनै नुपीसे लाइकसु तंबदा नुपागा नुपीगा ओइना फजना मचिमना ओइना लेरबसु नुपादुना हेना हेंगतना ओइना फजना कनो तौगी हाइबदी इंग्लिश मीडियम स्कूल दा नुपादुना तमहलगा मिtyeng स्कूल दा ना नुपीदो इंजनबी नुपीदुदी मेयum पानगिदोनि हारगा अदुगी दुमदी ने याजनिंगे अदुगा नुपीगी ओइनादी equality ओइनादी हारगदी हौजिकानदी लोइनमक पुलिस और अमा और देसाल फुरकता नुपीना ngамदबा थबक हाइदो लेट्रे नुपीना ngамदे हाइना तुक्थाना लेबा याद्रे हौजि नुपीना ngамदबा कैसुम लेट्रे हौजि लोइना ngамगनी नुपीसिंग थैंक यू Jai Ngami. Hongangi festival asigi first runner up khanbalo ire kasi winner se kana ujira manje Kanano sakyang iro? winner se main amde guest iro Ningtoy ngambe! th ningtoy ngambe Sige lo siya. koi mayam tho alui goina ketwa kam tak tobiramo koi jani dege Bukaya mo eh. Bukaya mo. Matong na thokpa yana ba? Ito magkunda. Around na mo, ito sino winner? Video. Siya roy hangre. Ma'am last kaya ni sino ngam ma'am part second. Ako na masalo eh. Không lại nè, tôi đi không lại nè. Đây đây. Ma'am lời xin chào đây. Bye bye. Patang si lo sinjare si lagi ba five years na ko amadi kasi judges loina contestants ako handa na sari ko hey ngasi ko Ma, pia ni yung ma'am nung chu bagi lo đấy. round da ko ma'am panu na si aduga Hayang di ura pinabalong na si. pass ki tang time pan ako Ma'am handa rin ma'am. prize distribution ceremony loina na Leo ro. Manipur dagi lamdam lakwa ako chachak ko paja hamom Ma'am cheer lo yang ngau re last ta. Sagi maming chalaga kalakar kya degi Ma'am tha chu ben thoi he. College ceremony sida Singapore thabal mamai hujit nyam nungai chong re. Kita tengah udah. Alam dah isa pun bita. Kaya ningi. Terus mana ni wah re. Saya dulu sini lagi. Bye bye. Kita bye bye. Matang gini dah. Oi nak panggil saya yang thabal video. Oi nak macam bye bye.